Lakhipur online putok saba September ki tang kunipan sagol se numit ki Khomjinba Pao tabirase. Ahan bada maroi ba pao. Mahiroi ani tamthina hatok pikibagi thodok asibu maigai kaya dagi yaning da phongdok narakle. Lisi priya kangu jamna su hiramasiga mari lenana Pradhan Mantri gi mafamda wafam khara thamlakle. Chin cookie singna thakliba langda tampakta leriba mioi singna thuroi da bani haina WM singna hairi. BDF ki ngarang Kolkata da pangthokiba pau gi mifamda Barak Tampak akanba dabi tawkre amasung hojaida chathariba football league ki ahanba semi final da ngasi Kothaitoli Friends Club amadi First 11 SKI sanagani. Hauzik mapungoi ba pau tabirase. Mahiroi ani tamthina hatok pikibagi mihata sibu yaning da phongdok laduna laibak asigi na oiribi environmental activist Lisipriya Kangojamna Pradhan Mantri gi mafamda wafam khara thamlakle. Social media da thadorakpa mahaki video paujel asida hai haukiba me gi tang ahum dagi Manipur mai hoduna chakle handaksu amuk school bag puduna chachariba mahiroi anibo mihathina hatok pibasi yengba ngamdre. Prime Minister na karigi wa amata ngangdana leiribano. Aikhoi tangdu leitana hingba pami Manipur su laibak asigi saruk amani mahiroi sing asi laibak asigi mahiroi ngaktani asigumba mihat asida chenaba miyoi sing matik chaba cherak pibiu Manipur bu tangdu leita hanaba sinbiu haibna chingba wafam kaya phongdorakli. नमस्ते प्रधानमंत्री नरेंद्र मोदी जी, मैं लखीप्रिया हूँ, 11 साल की हमारे देश की पर्यावरण कार्यकर्ता। आज मैं इस वीडियो में आपको कुछ कहना चाहती हूँ। मेरे स्टेट मणिपुर में 3rd मई से वायलेंस हो रहा है, जल रहा है, आपको भी ये पता है, लेकिन आप कुछ भी नहीं बोल रहे, अब कुछ भी नहीं कर रहे और हम बहुत दुखी हैं। हमें आपकी मदद चाहिए। अब लाखों लोग इस वायलेंस की वजह से मेरे स्टेट मणिपुर में रिलीफ कैंप्स में हजारों बच्चे अपने स्कूल में नहीं है, उनका करियर ओवर है, अभी उनका फ्यूचर है ही नहीं है, तो हमें आपकी मदद चाहिए। अभी बच्चों के स्कूल बैन हो गए, कर्फ्यू हो गया है, हमारे इंटरनेट बैन हो गए हैं। ये ठीक नहीं है, ये सही नहीं है, ये सब गलत है, ये सारे गलत सोल्यूशंस है। आपको परमानेंट सोल्यूशंस निकालने पड़ेंगे। हमें पीस चाहिए, हमें हार्मनी चाहिए, हमें वायलेंस नहीं चाहिए। मेरे जैसे बहुत सारे बच्चे भी मर रहे हैं, आप देख सकते हो। लेकिन मुझे वायलेंस नहीं पसंद है, आपको इसे रुकवाना पड़ेगा। आप हमारे प्रधानमंत्री जी हो, आपको कुछ तो करना पड़ेगा, हमें आपकी मदद चाहिए। 2 दिन पहले 2 स्कूल के बच्चे आ रहे थे और वो किडनैप्ड हो गए और फिर मर्डर बस ऐसे कोई भी मर्डर नहीं, बीहेडेड हो गए अपने स्कूल बैग्स के साथ, फिर वो ब्रूटली मर्डर्ड हो गए। आप इसके बारे में क्यों साइलेंस हो? आप इसके बारे में कुछ क्यों नहीं कर रहे? आप कुछ क्यों नहीं बोल रहे हो? ये क्या है? आप हमारे प्रधानमंत्री हो, आपको कुछ करना चाहिए। 2 स्कूल बच्चे, 2, और वो भी स्कूल बच्चे, वो अपने बैग्स के साथ आ रहे थे, वो अपने ट्यूशन से आ रहे थे, फिर बीहेडेड हो गए, वो मर्डर्ड हो गए और वो ब्रूटली मर्डर्ड। ये क्या हो रहा है? आप इसके बारे में कुछ भी क्यों नहीं कर रहे हो? ये एक रियल क्राइसिस है हमारे स्टेट में, आपको इसके बारे में कुछ करना पड़ेगा। ये कुछ भी ऐसा सीधा बीधा नहीं है कि ये बस स्कूल से आ रहे थे और ये बस ऐसे कुछ भी हो गया। स्कूल बच्चे, ये आपके देश के बच्चे हैं और आपके बच्चे हैं। आप हमारे देश के प्रधानमंत्री, और मणिपुर आपके देश भारत का पार्ट है। आप इसे पार्ट विदाउट पार्ट की सोच रहे हो। हमारे मणिपुर स्टेट भारत का पार्ट है और आप उनके भी प्रधानमंत्री हो, तो आपको उन बच्चों के लिए, उन 2 बच्चों के लिए आपको लड़ना पड़ेगा, आपको हमें सोल्यूशंस देना पड़ेगा। हमें आपकी मदद चाहिए, उन बच्चों को मदद चाहिए, उन बच्चों को भी पीस चाहिए, लेकिन उन बच्चों को बस पीस नहीं, जस्टिस चाहिए। मुझे जस्टिस चाहिए, उन बच्चों को जस्टिस चाहिए।
Assam University gi Manipuri mahiroi singna punduna ngarang tamthiba mihata hemjit amadi linthoi ngambi mahiroi anibo hatok pikiba thodok asibo Assam University Manipuri Students Union omsuna thamoi songna awaba phongdok pagalinana candlelight prayer pangthoktuna taibong mapugi laikolda ingna chikna leirunaba thoni jakre mihat asida chenaba singbo ain gi matung ina matik chaba chairak pinanaba appeal tawrakle thorumasida university asigi mahiroi kaya galoinana register in charge Jayanta Bhattacharya amasung department kaya gi ikai khumnajariba oja kaya nasu thorumasida charuk jakhi Chin cookie singna thakli balangda tampak te leiriba bioi singna thuroi dabani haina World Meeting Council WMC na phongdorakli Mahiroi anibu cookie khulai paiba singna minungsi leitana hatok pikibagi photo social media da paktakna sandorkli basi miyambo irang asidagi nathainanaba jatharakiba thawongni haina World Meeting Council WMC na thadorokpa cherolamada hairi cherola sina hai mahiroi ani asi matam kya gi mamangda cookie khulai paiba singna minungsi leitana hatok pikhrabani adumoinamak hojik khaktada photo asi social media da viral oina sandorkli basi popi lokpagi matam oirakpana tampaki miyambo atopa maike amada wakhal theidoknanaba honarakpani hairi Director Intelligence Bureau na phongdokhibagi matungina popi pambi sing asi loklaba matung lupa crore lising yankhei dagina lising humphumanga phawba phangadoribani amaromda mahiroi ani nungsi heitana hatok pikibagi thong asida chenariba mioi sing asina sijanaba phone gi location khanglabasu ngasi phawbada phagat pangamna lakpa si laibak thibani madugi onataina bada mioi bagi minungsi gi wangmada chatharakliba thong adubu yaningdaba phongdoktuna khongjang changsiluba singda security force singna kahenba thong kya chathariba sina laikhitraba thawai ani adugi achuma wayal pi bangamga doribra haina hangli logi matungina faba punba lathi charge tauba amadi tear gas kapsinba si meitei khakta da chathagataba thongla haina hangli chingda chatnaba loga tampakta chatnariba lo asiga manadabra haiba si achouba waphamama oiri maramasina chin cookie singna thakli balang asida tampakta leiriba miyamna thuroidabani amadi chatharakli balalong asi tampaki miyam gi wakhal nathai hanaba chatharakpa thongni haibasi punna khangminasi haina cherolasina makhatana phongdorakli Linthoi ngambi amadi hemjit mahiroi ani asibu tamthina hatok piraba matung numit marfuni helaba phawbada manipur lengak amadi kendra gi lengakna langla langjin puthokpa ngamdaba si chingda lo leitabagi khudamni haina Jiribam district ki MSU MSF Desam amadi KS gi apunba press serol amada phongdokladuna masida lengakna tumina leithokli basi condemn tawi mihada si yaningde haina phongdorakli mihat bada chenaba sing chairak pibiu haidana protest tawbada Manipur lengakna mahiroi kayabu atamnana tear gas cell kapsin batanatana smoke bomb langsinduna asokapan yahon kibagi thawong asibu yaningde mara leibasing chairak pibagi mahutta ahoina dum aikhoida onsinduna imunai mutahalibasi pangdabagi lengakni haina cherolasida makatarakli cherolasina hai district asida mahimasing tamliba tungi yumbi oirakadoriba mahiroi kayabu ngasigi phamnaiba angamathosingna manghannanaba honariba karigino haina hanglakli Linthoi ngambi amadi hemjit mahiroi anibo tamthina hatok pikibagi thong asibo di Manipur Government Higher Secondary Lecturers Welfare Association gi press serol amada akan momong da condemn tawragli mihat asida chenaba mioi singu phaduna matik chaba cherak pinana phongdorok pakaloinana laikhidrabagi imung manungi awabadasu saruk jazari haina cherol asida makhatarakli July gi tang taruk tagi thiba khangdan leirakiba linthoi ngambi amadi hemjit mahiroi anibu cookie terrorist singna tamthina hatok pikibagi thong asibu Manipuri kanbaluk makal kasara samna thamoi songna pendaba amadi nungaitaba phongdoragli megi tang ahumdagi leptana mitei singda atamnana nongmai kapsilakpa amadi mihathina hatpiba si urubada mapan Manipur da leiriba ikhoinasu tumina leithokloi hairi mahiroi ani asigi mihada sida chenaba sing athuba matamda Manipur lengak amadi kendra gi lengakna phagat pituna chairak pigedabani haina makalna appeal tawrakli Linthoi ngambi amadi hemjit mahiroi ani butamthina hatok pipagi thodok asibo Manipuri Youth Front of Assam Maifa General Headquarter Rongpur Kasara Samna kanna yaning deba phongdoragli mihat asida chenaba cookie terrorist singbo
अथुबा मतमदा फादुना सिबगी चेराक पीगदबनी हाइना माइफागी प्रेस चेरोल अमदा अपील तौरकली चेरोल असिना मखा तारादुना हाय मेगी तांग अहुमदगी ngasi फावबा जिरी इम्फाल लंबी असिदा मितै अमता चथोक चसिन याद्रिबा असि मणिपुर लेंगाकना मिडियंग चंगबिननबा माइफागी चेरोल असिदा मखा तारकली BDF की ngarang Kolkata da pangthokiba paugi mifamda Barak Tampak Assam dagi tokhainabagi akanba dabi tawkhre Barak Democratic Front BDF ki chief convener Pradip Tattaraina luchingba miyoi manga gi khutpo amana Kolkata Press Club ta ngarang September gi tang 28 yumsakaisha numit nungthil pung 3 taba matamda paugi mifam ama pangthokre press meet asida BDF na pena pa phangtoklibadi India gi manungda Assam khakta da Bengali singda the voter gi notice miyoi lising humbutra mathoi da piduna amadi detention camp ta thamdana otnai biri khangba ngamdabadagi Barak Tampak taki Arjun Namasudra koba miyoi ama matom ta sijakibagi wathok chawna leiri paugi mifam asida Pradip Tattaraina hai Assam da ingkumja lising aniga tara humdoi dagi NRC chatnabagi process haukrabasu marakta loisindana thambana sarkar gi pukai dagi lupa crore lising amaga chatruk chading tawkrabasu Bengali lakh 18 gi citizenship ki marai bakti hojiksu pending da thamlei makhoi gi Aadhaar card sing namchindana thambana sarkar dagi khudongchaba amata phangdana leiri amadi makhoi gi voting right phangadra natraga phangloidra haibagisu mipaiba chawna leiri masigisu mathakta mamang thabada miyoi lakama Assam da thabak lawkhibada Barak Tampak tagi yamdrabada thabak phangdaba naharol lising 35 lawgadabada lising amma phawba lawbikidi haina pendaba phangdokhi makhatana mahakna phangdokhibada ingkumja lising aniga nipanda leibak asida delimitation process haukrabasu Assam dadi NRC gi process haugadaba leibana yawhandana lakhibadu handak June thada delimitation tahata tawduna rajniti gi khudongchaba lawraga ECI gi kuthangda semdokkiba kaya sina pendabaga loinana Barak Tampak Assam dagi tokhainabagi akanba khungjang changsilagani haina Kolkata dagi PDF ki convener Khaidem Kantana phongdoragli এই সমস্ত কারণে আমরা আমাদের নিজেদের টাকায় আমাদের নিজেদের রাজ্য গড়ে তুলব আজকে দেখুন মণিপুর মিজোরাম অরুণাচল এদের 5 লক্ষ 6 লক্ষ জনসাধারণ নিয়ে পৃথক রাজ্য গঠিত হয়েছে আজকে সেসব রাজ্য কত উন্নত হয়ে গেছে আমরা তো 45 লক্ষ লোক আমরা মনে করি যে আসামের মধ্যে আমরা একটা মানে খুব সুন্দর আমরা রাজ্য আমরা গঠন করব যেটার নাম হবে পূর্বাঞ্চল রাজ্য Singirbon High School ki mahiroi oina haukiba amadi Kabi Laukham Nanda Kumar na leikidabada Singirbon High School na awapa phangdokre leikidaba aiba Nanda Kumar gi matik makunbu saitharaduna Oza Makok Jamaluddin amadi Oza Konthaujam Nanda Babuna wangangkhi panbayai Laukham Nanda Kumar Singirbon High School dagi ingkumja lising maga chamapan marfuhumdoi da matric pass tawkhi haukiba September gi tang 15 ningthauka numita Mitei Irol Iek Loina Silon Apunbalu Milal Kasar Pana Loisang Pontarapura Assam gi President M Babaton Singana Mipamapo Iduna Mitei Mek Tambagi Certificate Yenbagi Thorom Pangthokre Thorom aduda Chief Guest oina Dr. H Rajmani Singh Special Guest URDS ki President S Manjor Singh Guest of Honor Nongthanglima gi President H Bimol Singhana chingba miyoi singna Mitei Mek ki maramda wangangkhi Thorom asida Bontarapur High School Bontarapur MA School Chautol Singh Manipuri MA School Pranabananda Vidya Mandir Bontarapur ki mahiroi chamaga humphumanga ta Mitei Mek tambagi certificate sing yentokhi loinana takpi tambi khiba oja sing Thaunaujam Hembabu Thokjom Nabachandra Sinam Ongbi Ibemcha PH Binoya L Bebita na chingbada Milal Kasar Pana Loisangi Secretary Mutum Ongbi Dr. Saitapati Singh na Fi na chingba achamba kudol tamduna ikai khomna jabot ki loinana Tharomadu Loop ki President na waroisin piduna ingna chingna loisan ki haina Milal Kasar Pana Bontarapur ki Publicity Secretary Sirdi Haurom bagi cherol da phongdoragli Hojai District Sports Association na silangduna Hojai Stadium Ground da chatharakliba A Division ki Football League ki ahanba semi-final ngasi September ki tang 19 Kothaitoli Friends Club and Library amadi First 11 SKI sanagani aduga ani suba semi-final na hayeng September ki tang 18 Town Club amadi Hojai FC sanagani aduga final match na lakliba nongmaijing October ki tang amada sanagani hairi
China gi Hangzhou da chathariba 38 suba Asian Games da ngarang Bharatna gold manga silver 3 bronze 10 punna medal 19 fangle medal teli da ngarang phawbada China na medal chamaga 19 phangduna ahanpada Korea na medal 58 phangduna ani subada aduga Japan na medal 59 phangduna ahum subada leiri medal 19 phangkiba Bharatna manga subada leiri Nungairaba Pao Kasar Pulertolda Holistic Therapy Center ama hangdok jare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni Kanganjaba ma Healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar practical tobagi kudong chaba su thanjari aduga July gi session gi oina last date of admission September gi tang 19 oigani akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga Mobile number 939573245 da of Honobio. Potsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital practical class Germany. I have home Madi Matun operation of whom my partners is high river courses Hojiki Matamda Yama Kudon Chaba, almost interiors and Madina course in hygiene. My arms to high river Kudon Chaba, Silabinaba, or pharmacy hygiene. I give me Manasai to the Bukover to the Bamra Kodegini. I suggested the Institute of Medical and Paramedical Science. The pastor of Japan and the Muju in SMT Civil Hospital, ICU technician. Aroibada Maroiba Pao Amukhanna Mahiroi ani tamthina hatok pikibagi thodokasibu maige kayadagi yaning da phongdoknarakle Lisipriya Kangujamnasu Hiramasiga Mari Lenana Pradhan Mantri gi mafamda wafam khara thamlakle Chin Cookie Singna Thakliba Langda Tampakta Leriba Miyoi Singna Thuroidabani Haina WM Singna Hairi BDF ki ngarang Kolkata da pangthokiba pau gi mifamda Barak Tokhainabagi akanba dabi tawkhre amasung Hojaida chathariba football league ki ahanba semi final dangasi Kothaitoli Friends Club amadi First 11 SKI sanagani Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare